Litanda Kuki the state force darkar oide haiduna lambi thingkhre hadi Konsakhul Konsaram village authority na ngarang ke Lungwiram Naga village ta yum ama by Poinaha Kuntramuk Lang may Tadok Long Kimito tubo akadamo on the condemned Torokre. Kuki sing na impal the lak the taram no okani haiba siam kem chan gi wapam Kuki terrorist sing na reject Torokre. Kuki militant amana Meitei amadi tangkhul Nagada open challenge Torokre. Loyalona na challenge Toropogi warol paladuna video ama Tadorokre. Tangkhuls and Kachanagas in Manipur and Meiteis. Combing operation ki damak security force mayam thomjinkhre haina social media singda thaganrakle. Delhi ki munir kata Kuki ki miyoy ama sire ngarayo angan badat Delhi ki munir kata Kuki ki miyoy ama sidna leramle hadi source ama ki matungina haiba miyoy asi marwa pang singka ahing athengo phawba yu thakduna gathering yawruba miyoy amani hadi loina na taduna lerambada phaki makok manaton amadi manakongda I thoklam me haidi police na makata na thijana bathabo paikhat pa hokre hadi Kaksing district su council of minister ama yohan biyo haina JNGB ona phongdor khrei Manipur da thok ba tang dulai ta da ba irang asina maram oiraga sahi amarom president rule leram laba matungda popular government ama laktuna priority basis da Manipur ge kha maikai lamdam asong ge khwaidagi maru oiriba national highway 137A saruk ani thokna Lupa crore yangkhaimapan lakh humraga taret lising amaga sanipan kuntra taruk sangna semga sagat nabgi damak flag of tawbibu lamdam asigi anobu chief minister yumnam khemchan bo haninga leitana thagat pa phongdokre loina lamdam asong sothari hiram kayada awara pa me khatpa ngamna baloina Indo Burma Sugnu road oiriba wabagai lamkhai dagi sugnu serau lambi asisu mapung phana quality leina thabak subangamna ba Kaksing district tagi anobu lenga asida council of minister ama Happy Yohainasu organization asigi president KSS Chatradhari amadi secretary Numai Thembega Chandrana khuyek piduna thadropa serol amana haidi zeros na makhata aduna hailamda masigi asiguma maru oiba thabak piriba Bharatiya Infrastructure Project Limited na sumatam sana nungju pantha laktringai da thaba asi quality leina thabak paikhatnaba company asida appeal torokle oinana anobolenga asibul using liba chief minister yumnau khemsana Manipur da leriba kalop Masel ungkanaba asibu loisenaba IDP singbu masa masagi yumda hanjinaba amadi national highway singda free movement lainaba akan bathabak paikhalakani habagi thajabasu thamjari hari irang lak sinaba honabada awaba oiri haina Gobidas Konthaujam na phongdorakre haukiba nomanini asida ukrur gilitan sare khongda thokliba Kuki amasung tangkhul anigi marakta leiriba irang laksanaba honabada awaba oiri haina minister Gobidas Konthaujam na phongdokre ngarang Imphal gi netar pat chu thekta leiba thamba sanglen da pawmi singa unabada Gobidas Konthaujam na hai ungkhanaba galoina nauna thorakliba pamdaba thawdo amadi irang laksanaba kana honarabasu ungkhanaba gi chang yamna wangbana laksanaba honabda awaba oiri litanda thokliba irang gi tangda pawmisina hangkebo hanggepa khomda minister Gobidas Konthaujam na hai haujak litan sarai khongda leriba ground situation asi yamna phatre nakanani gi marakta ungkhanaba sauna leiri litan gi irang thokliba mafam aduda Manipur lenga ki deputy chief minister L Dikho masamak sang senduna nakalani gi khunja sing lop singilu singbasing amasung MLA khara yauna punna unaduna mifam pang thokrai Purabani gi miyo singa punna wari sana ki baduda makhoi gi marakta mot manadabu wafam sing phongdorokpa galoina Puruk amagi miyo sing thokraba matungda yung khara makhata na maithaba su horaki habagi pau tari haina Gobidas na phongdokhe ngarang nungthil phawda nakal anida punna yung kunma thoi rom mai tha ke habagi pau phange haina palladuna minister Gobidas na hai nahan nungthil pung mga phawda punna yung trat khakta mamai saklambani Purabani gi marakta ungkhanabagi pau phangbaga nahandagi ahenba security force sing thajinduna control tawna bohonaduna lakhibani haba wafam thamladuna Gobidas na hai irang laksinaba angamba thakta honare adubuna kananigi marakta ungkhanabagi sang yamna wangbana irang adu akanamo ongda laksinaba lenga honari haina mahana phongdokhe Manipur sahi lising kaya nung sisana na kondaminaraga bhuruk sing khak kainaba amasung lapthoknaba yararhoidaba ngakta haina palladuna makhatana pamdaba thodok thoktanaba aikhoi punamana amata oina khusamnaduna honaminasi haiba wafam Gobidas Konthaujam na thamkhe hingsana karimo makhalamata gi kanaba khak purakloi hainasu minister Gobidas Konthaujam na phongtokhe hauja hujik litanda thokliba irang gi mathangda ke lungwiram da
yum mai thakre haina social media singda sandorokiba wafam adu aranba wafamni minor incident ni irang sagat piganu paulan sandopiganu haina Manipur police na khangalagle loina police na makha tarakpada ke lungwiram village ta asinogalamda pung 12 ga minute 10 taba matamda yum mai chakpagi thodo ama thoke adubu manak nakpada security force na thomjinduna yum mai chakpa adu kanba ngamkhe loina na yum mai chakpagi thodo adu karamna thokibano haba investigation chathari haire February 12 General Strike Sarugyagane haina phongdorakre Coordinating Body of Trade Union Manipur Samyukta Kisan Morcha Lobby Loop Sengna Sentuna February 12 da Kauriba General Strike amadi wakat mifamda All Manipur Minority Organization Workers Union amapung phan Sarugyagane haina zerol amada phongdorakle Hairiba General Strike ase India pumbada BJP na lusingbalenga asina lawmi sinmi singi mayokta leiduna Labor Law Kungamapanbu Labor Court Madida Punsin Kiba Maruana Unorganized Workers Singi Social Security Mamingtagi Oina Tambiba Sinmi Singi Kusumal Minimum Wage PB Daba Lawmi Singi MSP PB Daba Manipur the Tokluba Irang Sigi Warashin House of Power Lushindana Tamba Manipur National Highway Sing Prim Movement Jahandana Ladibo Kia Sigi Mayokta Junction Gadariba Kongjangne Masida Yunan Asina Angamamateng Pangani Hadi Waisen Marine the Tinglamba Pal Mapam Karada Loktok Lamba Yaure Hadi Waisen Marine Semgat Paluki Consultant Moirang Tem Rohit Meitei na lusingduna matam kaya mamangdagi Waisen Marine gi mainstream mongsangay makada iramasibu laibak na saurba pal ama thingduna thambadagi mawkhalakpa isingna anakpada laiba law ingkhol kaya da thaba manamasing pat pumduna mahalapa bunungay taba pokpadagi nahan jing sinbagi khongjat ama satkre haina lob asigi Secretary General Naurem Deben ki serol amana phongdorakle yengsin khongjat aduda pal adu tangkhai ama pura lokthok lamba thengnaraki amadi maning thangba du su lokthok naba broken machine sizinaduna lokthok naba hona hori khongjat aduda Nauria pakhang lakpa ACG Waisen Committee ki Chairman Sanasang Koireng amadi manak nakpada lairiba ingkhol gi mapu angom thoiba su saruk yakhi serol sana makha taraduna handak talengak sigi lusingbo oirakliba Chief Minister Kemchana Thangal Kaithal Sangal Sagal Bising Athuba Matamda Losinaba Honarakpa Thengnajare Matam Kuina Ningthina Sembiraktabadagi Mutsilakpagi Phibamda Laklaba Waisen Marine gi Phibam busu Athuba Matamda Semjin Sajin Haunaba Mari Lenaba Loisang Khudimakta Akhanaba Pressure Piduna Khanghanbiba busu Lup Asina Apena Pui Herakle Chief Minister na Iram Sigi Belu Sabchana Khanghaduna Changsalakliba Khongthang Asunna Lebak Sigi Haukiba Chief Minister Amatanasu Media da Phongdokkiba Laikide Masigi Damak Chief Minister Buthagatwa Phongdorakle Haujik Iram Sigi Matangda Wayal Sangda Satharakliba Case Final Hearing Mamang Thagi Kungamapan Pangthokre Wayal Sangi Aroiba Warep Adu Thabak Oina Pangthoknaba Amadi Nongju Tha Mamangda Thabak Sing Pumloi Loisinaba Marilenaba Loisang Singdasu Khanghankhrbane Masigi Matangda AC Mangagi Committee Singi Mifam Kauduna Athubada Khanaragani Hairi Sahi Manga Hena Urea Detergent Yanduna Sangom Sunglamle Lupa Lakh Humdra Mathogi Polam Phagat Krehari Gujarat ki Mehasna Amadi Sabarkanta District Leba Factory Amada Urea Detergent Powder Amadi Atopa Husenba Chemical Kaya Siznaduna Mai Pak da Sangom Sungduna Business Atharam Lehana Agency ki Pauna Phongdorakle Akhanaba Pau Phangbadagi Sabarkanta Local Crime Branch LCB na thi humbagi thabak chathaduna asiguma thabak toramba miyoi manga phagat ki amasung factory adusu thugaiba ngamkhe phagalaba miyoi manga adugi marungda juvenile amasu yorongkhe Sestia Dairy Product haina mengthonba factory aduda ising sangom powder caustic soda refined palm oil refined soybean oil ga Urea fertilizer amadi detergent powder ga yanaduna sangom sungduna miyamda yolambani hairi official singna phongdokkibada factory asida numit khudingi asengba sangom liter sahum sizinaraga tongan pojan sing asi yanselaga hulsenba polam kya yauraba sangom liter lising amaga chanipan sungduna tongan ba packet ta handuna anakpada leiba khunggang singda yolambani hairi police na factory adudagi sangom powder kg 715 whey powder kg samriga yankhai Premium SMP powder kg sahum Urea caustic soda detergent powder amadi pojan yauraba sangom liter lising amaga samapan homphoni thoi amasung pojan yauraba buttermilk liter lising amaga samaga matpu phagat pangam ki haidi factory sida sangom da detergent amadi urea yalam libasi sangom gi mahausa gi oiba thickness protein content amadi sangom gi masak adu phajahanduna miyamda namthak tauna bohna bani haidi
Bangladesh ki mikhal pangthokadaba pung humudra nithoi khakta ngairaklaba matamsida BNP amasung Jamaat ki marakta khutthongnakhre hari Bangladesh ki mikhal pangthokadaba sumna tangi pung humudra nithoi khakta ngairaklaba matamasida inauna hana sunabagi thabak tholakfaga loinana achoba political party ama oiriba Bangladesh Nationalist Party amasung Jamaat-e-Islami Party ki marakta khutthongnabadagi miyoi nifu asopa nangkhre hari sahi tarasida leba adugi political ki sing honglaki bagalina Mikhal ki campaign sathabada hana sunaba kya sathaduna lake nahanumidang Bangladesh Nationalist Party amasung Jamaat-e-Islami ki marakta khutthongna ki badada nupi yauna miyoi nifu hena asopa nangkhe Jamaat-e-Islami ki thoram amada sel yen ki hana mara siraduna lambida thongmising ki marakta khutthongna rakibane thasi ki tarani thoida pangthokadoriba Mikhal asigi dama bot khomagi thabak ngaseyo ki pungtare makhaida loishinkhre Masigi mahoinena leba aduda leriba political parties singa voter singbo puning sing sinbagi thabak sing akana mo ongda satharakhre hari Bangladesh Nationalist Party ki thongmi singna voter singdo Jamaat-e-Islami ki thongmi singna haukiba numidang da pangthokiba thoram amada delliba miyam da sel yeli habagi maral sirakhiba gi party ani gi marakta khutthona ba horakibane thaudo adubu hauba singna phongdorakibada Bangladesh Nationalist Party ki thongmi singna thoram pangthokpa madada yaurakhiba galona Jamaat-e-Islami ki mathakta yanindaba phongdorakpadagi Jamaat-e-Islami ki party na sumakhoibu sagatpa sing khomjennaba honarakpadagi muknaba adu thokibane hari thaudo si lakadorba Mikhal ge campaign da rival oriba political party ki marakta khwaidagi hana sunaba tangka ama oike hari